ꯂꯩꯁꯤꯍꯦꯟꯕꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯇꯦ꯫ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯊꯨꯡꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯥꯈꯠꯄꯁꯤꯅ ꯑꯁꯤꯕ ꯍꯥꯏꯕ ꯃꯥꯗꯒꯤꯁꯨ ꯍꯦꯟꯅ ꯀꯤꯕ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯕꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯣ ꯍꯧꯗꯨꯅ ꯀꯣꯏꯕ ꯆꯠꯂꯨꯒꯦ ꯈꯜꯂꯤ ꯉꯁꯤꯗꯤ꯫ ꯃꯃꯥꯗꯁꯨ ꯑꯄꯦꯟ ꯄꯦꯟꯗ ꯁꯤꯃ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯄꯣꯛꯇ꯭ꯔꯤ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯊꯣꯏꯍꯦꯟꯕꯤꯗ ꯐꯣꯟ ꯇꯧꯏ꯫ ꯔꯤꯡꯗꯨ ꯈꯔ ꯆꯠꯂꯒ ꯊꯣꯏꯍꯦꯟꯕꯤꯁꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯂꯩꯁꯤ, ꯍꯥꯎ, ꯀꯩꯗꯧꯔꯝꯃꯤꯅꯣ? ꯍꯤꯗꯟꯂꯞ ꯌꯦꯡꯂꯝꯕꯅꯤ, ꯅꯪꯗꯤ? ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯕꯤꯕꯨꯂꯥ ꯑꯃ ꯆꯨꯔꯦꯅ ꯀꯣꯏꯕ ꯆꯠꯂꯨꯁꯤꯔ ꯍꯪꯒꯦꯅ ꯐꯣꯟ ꯇꯧꯔꯛꯏꯅꯦ꯫ ꯌꯥꯏꯅꯦ ꯑꯩꯗꯤ, ꯅꯪ ꯍꯥꯏꯔꯛꯇꯦꯅ ꯍꯥꯏꯔꯤꯅꯦ꯫ ꯆꯅꯨ ꯃꯉꯥꯜ ꯍꯣꯏꯁꯨ ꯍꯧꯕꯤꯔꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯅꯨꯄꯥ ꯌꯥꯎꯗꯕꯤ ꯆꯠꯁꯤꯕ? ꯏꯃꯥꯟꯅꯕ ꯉꯥꯛꯇꯨꯕꯨ ꯃꯥ ꯈꯛꯁꯨ ꯅꯠꯇꯦ, ꯃꯣꯏ ꯄꯨꯡꯕꯥꯁꯤꯡꯗꯨꯁꯨ ꯄꯨꯔꯛꯑꯣꯅ ꯍꯥꯏꯒꯦ, ꯃꯤ ꯌꯥꯝꯃꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯦ꯫ ꯐꯔꯦ, ꯅꯪꯅ ꯈꯔ ꯍꯥꯏꯔꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ꯫ ꯉꯥꯏꯈꯣꯍꯦ, ꯑꯩ ꯀꯟꯐꯔꯦꯟꯁ ꯊꯥꯔꯛꯀꯦ, ꯑꯗꯨꯝ ꯄꯥꯏꯌꯣ ꯅꯪꯁꯨ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯣꯏꯍꯦꯟꯕꯤ ꯆꯅꯨꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯗ꯭ꯔꯃꯥꯗ ꯉꯥꯎꯕꯤ ꯉꯥꯛꯇꯅꯤ, ꯔꯥꯃꯦꯟ ꯆꯥꯗꯨꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯏꯈꯠꯂꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯑꯃ ꯇꯥꯟꯗꯤ ꯀꯥꯏꯈ꯭ꯔꯄꯣꯠꯅꯤ, ꯅꯨꯡꯉꯥꯏꯔꯛꯑꯀꯥꯟꯁꯤꯗ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ, ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯤꯁꯤꯅ? ꯆꯅꯨꯗꯤ ꯊꯥꯖꯗ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ, ꯑꯌꯥ, ꯅꯪ ꯑꯣꯏꯔꯦ? ꯅꯨꯄꯤ, ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯅꯨꯡꯉꯥꯏꯔꯤꯕꯣ? ꯊꯨꯅ ꯑꯣꯟꯈ꯭ꯔꯦ꯫ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯔꯝꯕꯗꯣ ꯈꯪꯇꯦ ꯇꯦꯛꯈꯠꯂꯒꯨꯝ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯃꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ, ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯑꯗꯣ ꯀꯩꯅꯣꯕ ꯅꯪꯅ ꯅꯨꯡꯉꯥꯏꯔꯤꯗꯣ? ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯪꯖꯒꯦ ꯌꯥꯔꯣꯏꯗ꯭ꯔꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯦꯕꯔ ꯑꯦꯟꯗꯤꯡ ꯁꯝꯃꯔ ꯌꯦꯡꯕꯅꯤ, ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯌꯧꯔꯛꯑꯕ꯫ ꯇꯍꯟ ꯀꯥꯏꯅ ꯌꯦꯠꯄꯤꯔꯦꯅꯦ ꯇꯧꯔꯤꯁꯤꯗꯤ꯫ ꯌꯦꯠꯇꯦ, ꯗ꯭ꯔꯃꯥ ꯌꯦꯡꯕꯕꯨꯗꯤ ꯅꯪꯒꯤ ꯅꯈꯣꯜ ꯇꯥꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯉꯁꯤꯗꯤ ꯃꯇꯦꯛ ꯑꯃ ꯀꯣꯏꯊꯣꯛꯎꯔꯁꯤ ꯄꯨꯟꯅ, ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯆꯅꯨ ꯍꯔꯥꯎꯅ, ꯌꯥꯝ ꯊꯤ ꯌꯥꯏ ꯀꯩꯅꯣ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯐꯣꯟ ꯄꯥꯏꯅ ꯄꯥꯏꯅ ꯃꯉꯥꯜꯗ ꯇꯦꯛꯁ ꯊꯥꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯆꯅꯨꯁꯨ ꯑꯗꯨ ꯃꯉꯥꯏ, ꯍꯦꯟꯗ꯭ꯔꯤꯛꯁꯇ ꯉꯁꯤꯒ ꯀꯣꯏꯕ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯦꯛꯇ ꯑꯣꯔꯗꯔ ꯇꯧꯁꯤꯜꯂꯤ꯫ ꯀꯅꯥ ꯀꯅꯥ ꯍꯥꯏꯕꯁꯨ ꯁꯨꯒꯥꯏꯅ ꯇꯥꯛꯂꯨꯗꯦ꯫ ꯍꯦꯟꯗ꯭ꯔꯤꯛꯁ ꯃꯦꯁꯦꯖꯇꯨ ꯎꯔꯒ ꯎꯄꯥꯏ ꯂꯩꯇ ꯍꯥꯏꯖꯩ, ꯃꯁꯤ ꯅꯨꯄꯤꯁꯤꯒꯤ ꯆꯀ꯭ꯔꯤꯁꯦ ꯑꯩꯗꯤ ꯀꯝꯗꯧꯅꯤ? ꯅꯣꯡꯃꯇ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯇꯧꯅꯤ ꯈꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯆꯠꯇꯕ ꯌꯥꯔꯣꯏ, ꯇꯧꯗꯕ ꯌꯥꯔꯣꯏ, ꯑꯗꯨꯁꯨ ꯈꯨꯗꯛꯇ꯫ ꯁꯕꯥꯎ ꯂꯥꯟꯕꯥꯏ ꯑꯣꯏ ꯀꯩ ꯑꯣꯏ, ꯄꯦꯜꯂꯕꯅꯤ ꯄꯨꯟꯁꯤꯁꯤ꯫ ꯌꯥꯔꯨꯗ꯭ꯔꯁꯨ ꯄꯩꯕꯒ ꯄꯣꯝꯕꯒ ꯅꯨꯡꯁꯤꯃꯟꯕꯩ ꯈꯥꯡꯂꯕꯅꯤꯀꯣ ꯑꯩ꯫ ꯍꯥꯏꯖꯕꯩ ꯋꯥꯅꯤ, ꯂꯦꯞꯇꯣꯞꯇ ꯑꯔꯨꯕ ꯑꯃ ꯌꯦꯡꯂꯝꯕꯗꯨ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯕꯥꯠꯔꯨꯝ ꯆꯪꯗꯨꯅ ꯃꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯃꯨꯛ ꯍꯟꯗꯨꯅ ꯑꯣꯏꯊꯣꯛꯂꯨꯔꯒ ꯃꯐꯤꯗꯣ ꯑꯃ ꯍꯣꯡꯉꯤ꯫ ꯁ꯭ꯀꯤꯅꯤ ꯖꯤꯟꯁ ꯃꯦꯔꯨꯟ ꯀꯂꯔꯗꯨꯒ ꯋꯥꯏꯠ ꯃꯆꯨꯒꯤ ꯇꯤ ꯁꯥꯔꯠ ꯑꯃ ꯃꯁꯥ ꯅꯥꯟꯅ ꯂꯤꯠꯁꯤꯜꯂꯤ꯫ ꯃꯊꯛꯇꯅ ꯖꯤꯟꯁ ꯖꯦꯀꯦꯠ ꯕ꯭ꯂꯦꯛ ꯀꯂꯔꯗꯨꯃ ꯂꯤꯠꯁꯤꯜꯂꯤ꯫ ꯅꯥꯏꯀꯤ ꯁꯨꯁ ꯋꯥꯏꯠ ꯀꯂꯔ ꯕ꯭ꯂꯨꯅ ꯃꯄꯥꯟ ꯆꯠꯄꯗꯨ ꯇꯣꯡꯁꯤꯜꯂꯤ꯫ ꯎꯐꯨꯟ ꯃꯔꯤꯛ ꯑꯃ ꯄꯛꯄ ꯅꯠꯇꯦ, ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯇꯣꯔꯛꯄꯗ ꯃꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯜꯂꯤ꯫ ꯀꯥꯔꯂꯤꯡꯇꯟꯒꯤ ꯂꯦꯗꯔ ꯔꯤꯆ ꯋꯥꯠꯆ ꯕ꯭ꯔꯥꯎꯟ ꯑꯃ ꯈꯨꯗꯥꯡꯗꯨꯗ ꯇꯥꯡꯖꯈꯤꯕꯗꯨꯗꯤ ꯀꯌꯥꯝ ꯄꯛꯆꯩ꯫ ꯎꯕꯗ ꯃꯁꯥ ꯇꯅꯥꯟ ꯇꯅꯥꯜꯂꯤ꯫ ꯋꯥꯡ ꯆꯥꯎꯕ ꯁꯕꯥꯟꯗꯨꯗ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯄꯥꯈꯪꯒꯤ ꯁꯛꯐꯝ ꯃꯨꯔꯇꯤꯅꯤ꯫ ꯕ꯭ꯂꯨ ꯗꯦ ꯀꯦꯅꯦꯜꯒꯤ ꯄꯥꯔꯐ꯭ꯌꯨꯝꯗꯨ ꯆꯥꯏꯁꯤꯜꯂꯤ꯫ ꯃꯅꯝꯗꯣ ꯏꯪ ꯏꯪ ꯂꯥꯎꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯔꯤ꯫ ꯅꯨꯄꯤꯗꯨꯅ ꯅꯍꯥꯟ ꯃꯥꯕꯨ ꯉꯥꯏꯍꯜꯂꯤ ꯋꯥꯔꯧꯈꯤꯕꯗꯣ ꯉꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯁꯦꯝ ꯁꯥꯔꯒꯦ ꯈꯟꯕꯒꯨꯝ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤꯕ? ꯃꯉꯥꯜꯗꯤ ꯄꯪꯍꯥꯗ ꯍꯔꯥꯎꯈ꯭ꯔꯦ꯫ ꯂꯥꯏꯅ ꯃꯥꯁꯦ ꯆꯥꯟꯕꯤꯔꯦ ꯈꯜꯂꯤ꯫ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯃꯨꯛꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯍꯟꯗꯨꯅ ꯏꯔꯨ ꯂꯨꯖꯔꯨꯏ꯫ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯖꯕꯅꯤ ꯃꯥꯁꯨ꯫ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯅꯨꯄꯤꯗꯒꯤꯁꯨ ꯍꯦꯟꯅ ꯇꯧꯖꯩ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯧꯗꯣ ꯌꯥꯝꯅ ꯇꯍꯥꯏ꯫ ꯂꯣꯏꯁꯤꯟꯕꯗ ꯄꯨꯡꯈꯥꯏ ꯐꯥꯅ ꯃꯇꯝ ꯂꯧꯗ ꯀꯨꯝꯊꯔꯛꯏ꯫ ꯀꯨꯝꯊꯔꯛꯄꯒ ꯕꯤꯅꯥ ꯃꯌꯥꯏ ꯀꯥꯗ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯐꯤ ꯅꯔꯣꯜꯒ ꯅꯥꯟꯅ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯈꯤꯕ ꯏꯃꯥꯟꯅꯕ ꯈꯔ ꯄꯨꯟꯁꯥꯏꯅꯕ, ꯑꯗꯨꯏꯅꯤ꯫ ꯆꯥꯛꯁꯨ ꯉꯁꯤꯗꯤ ꯃꯄꯥꯟꯗ ꯆꯥꯔꯅꯤ, ꯆꯠꯂꯨꯏꯒꯦ꯫ ꯅꯪꯕꯨ ꯄꯩꯁꯥꯒꯗꯤ ꯌꯥꯎꯔꯕ꯭ꯔꯣ? ꯌꯥꯎꯔꯦ, ꯀꯣꯟꯅꯗ꯭ꯔꯒ ꯍꯣꯔꯦꯟ ꯍꯥꯏꯔꯛꯑꯒꯦ, ꯖꯤꯄꯦꯗ ꯀꯥꯞꯄꯤꯔꯣ꯫ ꯐꯔꯦ꯫ ꯕꯤꯅꯥꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤ꯫ ꯂꯣꯏꯔꯕꯗ ꯃꯉꯥꯜꯁꯨ ꯃꯌꯨꯝꯗꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯦ꯫
ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯒꯤ ꯃꯌꯦꯛꯇ ꯀꯦꯅꯦꯗꯤ ꯈꯨꯃꯟꯅ ꯁꯛꯄ ꯅꯥꯀꯦꯟ ꯊꯥꯒꯤꯁꯨ ꯌꯦꯅꯤꯡ ꯊꯥ ꯂꯩ ꯍꯥꯏꯕ ꯏꯁꯩꯗꯨ ꯊꯥꯔꯤ꯫ ꯃꯥꯁꯨ ꯇꯞꯅ ꯉꯥꯡꯉꯤ ꯇꯥꯟꯊꯥ ꯆꯥꯅ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯇꯦꯛꯇꯣ꯫ ꯋꯥꯈꯜꯅ ꯅꯧꯔꯤꯉꯩ ꯊꯃꯣꯏꯅ ꯆꯝꯂꯤꯉꯩ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯂꯨꯅ ꯈꯟꯖꯕ ꯃꯤꯄꯥꯏ ꯆꯥꯎꯔ ꯋꯥꯈꯜꯁꯤꯅ ꯈꯝꯕꯜ ꯆꯥꯎꯔ ꯅꯨꯡꯁꯤꯕꯗ ꯋꯥꯈꯜ ꯊꯃꯣꯏ ꯂꯩꯇꯥꯗꯅ ꯂꯩꯍꯟꯕ ꯋꯥꯈꯜꯅ ꯅꯧꯔꯤꯉꯩ ꯊꯃꯣꯏꯅ ꯆꯝꯂꯤꯉꯩ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯂꯨꯅ ꯈꯟꯖꯕ ꯃꯤꯄꯥꯏ ꯆꯥꯎꯔ ꯋꯥꯈꯜꯁꯤꯅ ꯈꯝꯕꯜ ꯆꯥꯎꯔ ꯅꯨꯡꯁꯤꯕꯗ ꯋꯥꯈꯜ ꯊꯃꯣꯏ ꯂꯩꯇꯥꯗꯅ ꯂꯩꯍꯟꯕ ꯑꯩꯒꯤ ꯃꯤꯄꯥꯏ ꯆꯥꯎꯔ ꯄꯪꯂ ꯋꯥꯈꯜꯁꯦ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯊꯦꯝꯖꯤꯟꯕꯤꯗꯧꯔꯤꯕ ꯆꯔꯥꯡꯅ ꯑꯩꯒꯤ ꯑꯣꯝꯆꯥꯛꯂ ꯊꯃꯣꯏꯁꯦ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯏꯪꯊꯍꯟꯗꯧꯔꯤꯕ ꯌꯦꯅꯤꯡ ꯊꯥꯒꯨꯝ ꯅꯣꯡꯖꯨ ꯊꯥꯒꯨꯝ ꯌꯦꯅꯤꯡ ꯊꯥꯒꯨꯝ ꯅꯣꯡꯖꯨ ꯊꯥꯒꯨꯝ ꯅꯥꯀꯦꯟ ꯊꯥꯒꯤꯁꯨ ꯌꯦꯅꯤꯡ ꯊꯥ ꯂꯩ꯫ ꯃꯣꯟꯗꯥꯗꯣ ꯅꯨꯄꯤ ꯃꯥꯅ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯎꯅꯔꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯄꯪꯍꯠꯇ ꯍꯔꯥꯎꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯂꯩꯁꯤꯍꯦꯟꯕꯤꯗꯣ ꯂꯧꯕ ꯂꯥꯛꯇꯨꯅ ꯄꯨꯟꯅ ꯆꯅꯨꯍꯩ ꯐꯥꯎꯕ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯑꯗꯨꯗꯒꯤ ꯑꯍꯨꯝꯗꯣ ꯊꯣꯔꯛꯂꯦ꯫ ꯍꯦꯟꯗ꯭ꯔꯤꯛꯁ ꯃꯉꯥꯜꯗꯤ ꯈꯪꯗꯕꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯗꯦ꯫ ꯍꯦꯟꯗ꯭ꯔꯤꯛꯁꯅ ꯍꯥꯟꯅ ꯌꯧꯔꯛꯇꯨꯅ ꯉꯥꯏꯔꯒ ꯂꯩ꯫ ꯊꯣꯔꯛꯂꯤꯕ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯋꯥꯡꯕꯗꯤ ꯍꯥꯏꯔꯞ ꯃꯥꯟꯅꯩ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯆꯅꯨ ꯂꯩꯁꯤꯍꯦꯟꯕꯤꯗꯒꯤꯕꯨꯗꯤ ꯋꯥꯡꯉꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯦꯟꯕ ꯅꯠꯇꯦ꯫ ꯆꯅꯨꯗꯤ ꯆꯨꯡꯀꯤ ꯍꯤꯜꯁ ꯇꯣꯡꯈꯤꯕꯗ ꯋꯥꯡꯕꯗꯣ ꯑꯗꯨꯝ ꯈꯦꯠꯅꯗ꯭ꯔꯦ꯫ ꯂꯩꯁꯤꯍꯦꯟꯕꯤꯗꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯕꯁꯨ ꯅꯠꯇꯕ ꯇꯤ ꯁ꯭ꯇ꯭ꯔꯦꯞ ꯍꯤꯜꯁ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯀꯂꯔꯗꯨꯃ ꯇꯣꯡꯉꯤ꯫ ꯀꯨꯆꯨ ꯄꯥꯟꯕꯅꯤꯅ ꯁꯦꯠꯂꯤꯕꯁꯤꯡꯗꯨ ꯄꯛꯆꯗꯦ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯍꯦꯟꯗ꯭ꯔꯤꯛꯁꯅ ꯃꯉꯥꯜꯗꯨ ꯌꯧꯔꯛꯇ꯭ꯔꯤꯕ ꯈꯪꯗꯦꯅꯦ ꯂꯣꯌꯥꯁꯨ ꯂꯝꯕꯤꯗ ꯂꯩꯔꯦ ꯌꯧꯁꯤꯜꯂꯛꯑꯦꯅ ꯍꯥꯏꯕꯅꯤ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯁꯦ ꯍꯥꯏꯁꯦ? ꯑꯋꯥꯡ ꯄꯣꯠꯁꯪꯕꯝꯒꯤ ꯋꯦꯗꯔ ꯑꯦꯃ꯭ꯌꯨꯁꯃꯦꯟ ꯄꯥꯔꯛ ꯂꯩꯕꯗꯣ ꯑꯗꯨꯗ ꯍꯥꯟꯅ ꯆꯠꯂꯁꯤ ꯑꯗꯨꯒ ꯊꯣꯏꯊꯣꯏ ꯑꯦꯗꯚꯦꯟꯆꯔꯗ ꯑꯃꯨꯛ ꯆꯪꯉꯒ ꯖꯣꯏꯁꯅꯥ ꯔꯤꯇ꯭ꯔꯤꯠꯇ ꯁꯉꯥꯏ ꯔꯤꯖꯣꯔꯠꯇꯔ ꯆꯠꯂꯁꯤ ꯅꯠꯇ꯭ꯔꯒ ꯒꯥꯔꯗꯦꯟ ꯐꯖꯕ ꯅꯣꯏꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯂꯩꯕ꯭ꯔꯣ? ꯋꯥꯇꯔ ꯑꯦꯃ꯭ꯌꯨꯁꯃꯦꯟ ꯄꯥꯔꯛꯇꯨꯕꯨꯗꯤ ꯌꯥꯏꯅꯦ ꯊꯣꯏꯊꯣꯏ ꯑꯦꯗꯚꯦꯟꯆꯔꯒꯗꯤ ꯆꯪꯅꯤꯡꯗ꯭ꯔꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯦ ꯌꯥꯝ ꯀꯤꯒꯟꯕꯅꯤ ꯑꯩꯈꯣꯏꯕꯨꯗꯤ ꯃꯃꯥꯡꯗ ꯍꯥꯟꯅꯁꯨ ꯆꯠꯂꯨꯔꯦ꯫ ꯑꯗꯨꯗꯤ ꯃꯣꯏ ꯂꯥꯛꯑꯒ ꯍꯥꯏꯅꯔꯁꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯨꯡꯗ ꯃꯥꯡꯗ ꯃꯉꯥꯜ ꯂꯣꯌꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯒꯥꯔꯤ ꯑꯗꯨ ꯍꯥꯡꯗꯨꯅ ꯅꯪꯍꯧꯔꯤ ꯃꯇꯥꯒꯨꯝ ꯀꯨꯝꯂꯛꯄ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯐꯥꯈ꯭ꯔꯦ꯫ ꯀꯦꯒꯟꯗꯕꯤ ꯃꯍꯥꯛꯅꯤ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯏꯆꯝ ꯆꯝꯅ ꯈꯨꯠꯁꯦꯝꯒꯤ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯕ ꯂꯩꯇꯦꯡ ꯈꯔ ꯍꯥꯞꯈꯤꯕꯗꯨꯅ ꯇꯁꯦꯡꯅ ꯇꯣꯉꯥꯟꯕ ꯃꯁꯦꯛ ꯃꯉꯥꯜ ꯑꯃ ꯅꯥꯏꯅ ꯅꯤꯡꯊꯤꯈꯤꯕꯒꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯐꯝꯗꯨ ꯍꯣꯡꯗꯣꯛꯄ ꯉꯝꯗ ꯐꯥꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯨꯏꯅ ꯎꯔꯨꯗꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯕꯗ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯅ ꯍꯦꯜꯂꯛꯂꯤꯕ꯭ꯔꯥ? ꯂꯩꯁꯤꯍꯦꯟꯕꯤꯗꯤ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯗꯨ ꯈꯪꯂꯨꯗꯦ꯫ ꯆꯅꯨꯒ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃꯗ ꯇꯥꯎꯈꯤꯕꯅ ꯂꯣꯌꯥꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯊꯦꯡꯈꯤꯅꯕꯅꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯝꯕꯤꯗꯒꯤ ꯑꯆꯥ ꯑꯊꯛ ꯈꯔꯁꯨ ꯂꯩꯔꯛꯄꯅꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯑꯃꯨꯛ ꯌꯦꯡꯂꯁꯤ꯫ ꯁꯪꯁꯥꯔ ꯑꯃꯃꯝꯗ ꯂꯩꯅꯔꯝꯕꯁꯤꯡꯗꯣ ꯂꯣꯌꯥꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯃꯐꯝ ꯀꯟꯐꯥꯔꯝ ꯇꯥꯗ꯭ꯔꯤꯌꯦ ꯐꯩꯗꯤꯡꯒꯥꯗ ꯍꯥꯟꯅ ꯆꯠꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯋꯥꯇꯔ ꯑꯦꯃ꯭ꯌꯨꯁꯃꯦꯟ ꯄꯥꯔꯛ? ꯂꯩꯁꯤꯍꯦꯟꯕꯤ ꯌꯥꯝ ꯊꯨꯅ ꯑꯩꯗꯤ ꯋꯥꯇꯔ ꯑꯦꯃ꯭ꯌꯨꯁꯃꯦꯟ ꯄꯥꯔꯛꯇ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯑꯗꯨꯗ ꯍꯥꯟꯅ ꯆꯠꯁꯤ ꯊꯣꯏꯊꯣꯏ ꯑꯦꯗꯚꯦꯟꯆꯔꯁꯨ ꯆꯪꯁꯤ ꯅꯣꯏ ꯌꯥꯎꯔꯤꯁꯤꯕꯨ ꯀꯩꯁꯨ ꯀꯤꯗꯦ꯫ ꯃꯌꯥꯝꯁꯤꯡꯗꯣ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯦ꯫ ꯆꯅꯨꯁꯨ ꯍꯦꯟꯗ꯭ꯔꯤꯛꯁꯀꯤ ꯒꯥꯔꯤꯗ ꯀꯥꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯂꯣꯌꯥꯒ ꯂꯩꯁꯤꯍꯦꯟꯕꯤ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯁꯦꯡꯅ ꯃꯔꯨꯞꯁꯤꯡꯗꯨꯁꯨ ꯃꯉꯥꯜꯅ ꯈꯜꯂꯤꯕꯗꯨ ꯈꯪꯕꯅ ꯅꯥꯀꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ꯫ ꯃꯉꯥꯜꯅ ꯂꯩꯁꯤꯍꯦꯟꯕꯤ ꯅꯪꯅ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯍꯣꯏ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯃꯉꯥꯜꯒꯤ ꯇꯨꯡ ꯏꯜꯂꯛꯏ꯫ ꯅꯨꯄꯥ ꯃꯥꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯀꯥꯍꯜꯂꯒ ꯃꯥꯁꯨ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯤ꯫ ꯋꯥꯔꯤꯁꯨ ꯁꯥꯕ ꯍꯧꯔꯛꯏ꯫
Nungairiba natro? Adum nungairi. Nangdi? Aishu nungairi. Ado nang makasi kay damthagi khalino? Khanpham khangdeda. College singdi last day loy nakshinarabani. Thuna khanaba tawradana. Ado nangdi kay tamdoino? Aise engineering tambagi mapan chatpagi plan tawramani. Oh, adudi yam phaina tawshilo. Noi mayam pundabi thandabada nungaitena chalaroi khalida. Manipurda dum tawrage. Is adugibo hojikti phone gi matamni. Video call da pau phaunabasu yai. Suti su dum thoraktoi-dobo. Ohoi, adubudi chummi. Aduda kanana khangni. Aina lapna leikhraga noi loi mangnai kauthopikradi. Chaloda. Adugi wadi Manipurda leirasu kaubu kaunagi khalladi adum kaunagini. Matam leirikanda mahai chanaba tamhobana maruni. Lapna leiba nakna leiba marupki maridadi chapmani. Ahalsingna hainaba amasu leiridudi unadradi nuksibase heli haidana. Leisi henbe. Kay haige? Nang aise singna mapanda chalhaningbra. Aidi aiga tinaba. Aina luna khanba noise matik chaba mi amamam loina oihaningi mi pularoi aikhoiga lapna leiradi khanbada khalaningde aina sum nungai tabainida hoi adubudi adu oirasu matangna matamna aikhoise lam lapna leiba leitaba adum tanjana khitang do oirasu soidana lapna rakani matamgi awanbani aikhoina khamluba yaroi punchi lambi sangbanina anauba marup mapang sumayam ama thingnarakani mayamsina sukhong hongdana isa isaga lengdana lehaudoise isa khaktani tamsinjaruba mahisingduni mangalmana hainingliba wado pak haudokpa ngamde mamangda nupidubu pamjabagi ingitchu pikhrabani adubu khanglibra khangdrira natraga tasingna kaurira ifa phadokna icham chamna asingba marup amagum ulakpa matawda chamamnai leisi henbina aina haidoba hairadi pamjabana haidi mapung phana tamo matik chaba masak thokpa ama ima babana sel puthokpiduna ihei tamhanbiringai hotnau mangal su nuksina khommi ai honage ado leisianbe hayo aina mai paktuna lakpa matamda aina ngonda wama haijagi matamduda nang soidana ayaba pibigera yengse Somdana kamdauri Marsan balcony da thariba armchair aduda phamna khalli loinai jaba wakhal kaya magi mapasi sonjilakli hauzik thabak thogai ayamba magi mathakta darakli mapanu sinarakpa thabaktagi mai leithokduna chatpa yaba matamna trekhalli tanjaduda magi phone da misak amagi call lai Marsan tawrakliba unknown number aduda yengduna paikhatli Asomdagi. Hello. Marsan, lum lauba khonjalduna. Phone do birakli si kanano. Si RK Marsan na tabra. Mani. Nangi na paning themna sagat bahori ba hospital do. Khuduk sida kile phalo. Marsan khonjalado kharatam thirai. Aduk thawai usittaba wangangda. Mathong maram khangdaba kanano. Karino khangdaba nangna nganglaga nangbu kituna thabak lepni sira. Lepa leptabadudi nakhoige pamani anam kanbagi matungina thabak tawrakpa haibaduna aigi thawni thamjari ningthemgi sibagi numit masing khut thektuna paba haujil seba khara belhalo ahawba khara bijaho Marsan mapabo aduk thawai usitana ngangliba wangangaduda oi nangumba nasapau introduce tawjaba ngamdaba huran banangna aigi ipabu sokpa ngamni khaliba nangna tawningba tawro Marsan na thingnanaba sem saduna lei nasaglotuna nasong phana ngangliba aigi thingnadanaba ngasidagi sem saw karigumba naraibak leitaduna thingnaba thoklari nasado makak kaktuna sangagi machinjak ohenba ngamdraba ai pabongi naitom pokpa macha Marsan ati haiduna phone do miduna thamdringai mana hanne kakthatli phone duna thambaga thinthada misak amada call tawi Mapabu mina aduk thawaidaba matauda nganglakpaduda mama sadu leiba yadre tawriba miduna pairaktabana sauningna namtau tawshilli kona thangda paikhalai
Martian khondu khara kandakna. Phone se anjin anjin tawradi urgent se. Aina noi de kera khairage. Sir, khangjaudre. Thabak yengsilingai silent leirame. Nangi adugumada tawno se aina kera khairamani. Oirakliba situation jiga noine thok sadaba mong mataw se gaigino. Matungdi section jarage. Yare. Ai number ama hojik tharke. Horen pung manga phaugi manungda magi mari makhong pumba aingonda khangalakadabani. Hoi sir, ai ngamnaba tawjarage. Martian do phone do kaktuna makhada kumthari kuiri magi asawba mathi phomkidaba saure haina phatchat khide mama bo hana kauri. Ima chakhum da kher horamba lei masu machagi khonjal tabada sana ima ki janda leiye kai haige sida changlo khoche thadokpa yadre. Martian su mama na haibagi matung inna chakhum da changlei. Ma second ama phau leithabangam bagi thauna do singna leiraktrabani. Masa bomba maigi ching chakpagum khoi saunari adubu BP leiba mamagi mangdadi tapthabangam naba prap changlak freeze dagi ising aingba botalama hana lauthokduna thai. Ma pabung do ngasi aikoi hospital nauna sagat paiduda sakhibra. Hoi chatkhibani. Aduda khakna hairambra kege hairamge. Imana kopna munadi khangdre. Atopa thabakisu chathokani haifeti palami. Achawa sang kharasu wari tawgadaba mali. Ngasai phone da wari yamna tawkhibani. Oh ado nangsu nasagi thabakta sindi chinjai haibabunya. Napagi thabak singsidasu mai leisinduna khitta oiresu mateng pangsilonya. Napasi kanglam chenbada wajarabani. Hoima ado ai thabamda chalugi. Kadaidano babungdo ai phone tawraga kadaida leigena hana pau phaunaragi. Mana hospital chabaiduna leiragana ai atopa thabak haidokluragi. Leite hairagana chatlaga yengsilagi. Thabak suribasingdo loina su phana khandana thajathok phate. Phari aduni ichasidi selfie duna taw moine khoibu nungsibagi chekshina tawbi hairabasu isa ni yengsinba haibasidagi phaba leiponte. Ado kher sidi khara charaga chatkhoni nangbo. Martian mama na wana tawjaribado chadana chatkradi horen phawba nungai hauraroi khangbana dining chair ama jingthokduna phammi. Hoima manamgi yam nungsi charaga chatkrage. Ado aina horen halakpada idom chagi machanupi sinthado pubiragi. Magi college kadringagi marakharado sida leiresanu kabu karsu sidai kahanbe yai. Adubu nungai gadrane kaigi nungai roidoino idom chanasu ngangna sakna ngamdre sida thamladi khara pharini na hairakpani na hanchu. Phari hore nangna thabak halakpada hek pubirao. Somdana kamdauri water amusement park da sanaruraga thoi adventure da amuk punna lai. Haunted house do changlakpada leisihen bidi kappa haurakle. Mga thosiba ayam kiye kaishu dawri asaba ngaktani sokpa yaponte makholsina kihanbai wani. Uri singsina isada thingak to bai type da ayam haina dreba thosi asongki thokpam dai thokdawni somgi di thonglon khrasidi kamai thokdoino si kaishu dawri aine kharanga na ba phone gi light cha thangeba. Nupido kibana karino khangde mangalda tap napsili. Nupaduso nupi magi pambomda tapna konbi. Makut amana phone gi flash do thanduna tapna changminari. Nupido kibana koilaw heklawi mangalna yengone ai khoi khakna tiba changleisi manungda atopa misune mayam ama leirini. Ai su yawidana kaishu dawri haina leiriba thongsing adu induna chatli. Gam thingjin kibado mathanta nupi madi kibana masanikli. Matawaduna nupi mabu nungsirakpado helakpagum tawi. Leiramgani ningludi asigamba site amadi mapando yamna wani yaurai. Ten krabalambido jinglon kaya landuna chatluraga panthung yaurakpada waisangbagi sor honbagum hondo inupi sisu. Janu hoina mapanda ngaiduna leirambani. Makhoina hana changbagi thohenbi purakpa rumalduna mamaidu dai thokpi leisihenbigi. Kikan khrinang sima kaishu dawrui asaba ngaktani makhonduga leiri mayamdo aduga mayamgi nungainaba manaba tawai wani.
ꯑꯩꯈꯣꯏꯗ ꯑꯃꯠꯇ ꯁꯣꯛꯍꯟꯕ ꯅꯠꯇꯦ ꯁꯦ ꯈꯔ ꯌꯥꯡꯊꯣꯛꯎ ꯋꯥꯈꯜꯗꯣ ꯄꯥꯈꯠꯀꯅꯨ ꯏꯁꯤꯡ ꯊꯛꯑꯣ ꯑꯩ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯏꯍꯦꯟꯕꯤꯅ ꯄꯨꯔꯛꯄ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯅꯨꯄꯤꯗꯨꯗ ꯄꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯂꯧꯗꯨꯅ ꯊꯛꯏ ꯃꯁꯥꯗꯨ ꯈꯤꯇꯪꯗꯤ ꯅꯦ ꯇꯥꯔꯛꯏ ꯋꯥꯔꯝꯕ ꯋꯥꯈꯜꯁꯤꯡꯗꯨꯗꯤ ꯃꯌꯨꯝꯒꯤ ꯀꯦꯔꯤꯌꯔꯒꯤ ꯃꯔꯨꯞꯁꯤꯡꯁꯤꯒ ꯄꯨꯟꯕ ꯃꯤꯀꯨꯞꯁꯤꯗ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯕꯒꯨꯝ ꯉꯥꯏꯍꯥꯛꯇꯤ ꯀꯥꯎꯊꯣꯛꯍꯜꯂꯤ ꯃꯉꯥꯜꯅ ꯈꯔ ꯐꯔꯕꯣ ꯐꯔꯦ ꯀꯩ ꯆꯥꯅꯤꯡꯒꯦ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯑꯗꯨꯗꯤ ꯖꯣꯏꯁꯅꯥ ꯔꯤꯇ꯭ꯔꯤꯠꯇ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯅꯪꯅ ꯑꯄꯥꯝꯕ ꯈꯜꯍꯜꯂꯒꯦ ꯁꯤꯒꯤ ꯂꯣꯏꯔꯕꯅꯤꯅ ꯊꯣꯛꯑꯁꯤ ꯊꯣꯏꯍꯦꯟꯕꯤꯅ ꯍꯣꯏ ꯌꯥꯔꯦ ꯊꯣꯛꯑꯁꯤ ꯑꯃꯁꯦ ꯃꯤꯍꯨꯟ ꯊꯥꯎꯟ ꯆꯦꯟꯈꯠꯈ꯭ꯔꯅꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯅꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯌꯥꯝꯗꯨꯁꯨ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯊꯀꯠꯆꯕꯗꯨꯗ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯊꯔꯔꯣꯏꯁꯤ ꯖꯣꯏꯁꯅꯥ ꯔꯤꯇ꯭ꯔꯤꯠ ꯆꯠꯂꯒ ꯃꯐꯝꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯒ ꯑꯆꯥ ꯑꯊꯛ ꯑꯃꯨꯛ ꯄꯨꯟꯅ ꯇꯧꯔꯨꯔꯁꯤ ꯍꯥꯏꯅꯗꯨꯅ ꯊꯣꯛꯂꯛꯂꯦ